mieng tabri bisu taram okchari masi maroi bapauda Kanglup naiba madi Kanglup amakhaki khanba political party di atom bomb daki hena sati haina chief minister Okram Ibobina phongdokre Manipur da khundaminariba Kanglup basel gi barata pau faudok naduna punna leminarabadi emotional integration purakpa ngamgani haina Kim Gangte na phongdokre amadi Khurai Polo Club na Manipur Police Sports Club team A bu maithiba piduna marisuba yankhai tare suba mountain division polo tournament ki final changkre Mapung pau pizari Kanglup naiba madi Kanglup amakhaki khanba political party di atom bomb dagi hena sati haina chief minister Okram Ibobina phongdokre Wafamasi number 2 outer Manipur parliamentary constituency gi INC gi mirep oiriba thangso baite gi firal jingkhatpagi thorom ga mari leinana pangthokpa thorom da chief minister na phongdokhibani Churachampur Marweng da pangthokba thorom asida MPCC gi president su oiriba deputy chief minister ga khangam health minister Funjathang Tonsing industry minister Govindas PHED minister I Hemochandra rural development minister Francis Ngajokpa parliamentary secretary MLA amadi congress ki thaupuba kyara sarugya ki chief minister na makha taraduna democracy chapa bharata miyam gi voting rights sing fangnaba mari leinaba singna chingi manu hanjinba yauna mafum kayada sel tingna honaribani Kanglup amakhaki khanba communal oiba party singdagi miyamna section view makoide atom bomb dagi hena sathiba Kanglup ni lauriba mikhal asida miyamna makoibu maru fangna banghanna ba sem saduna leiba matam oire lauriba mikhal asida su congress na vote masing hena fangduna mai pakani haiki karamba party da karamba party gi nominee da kana no lepi base hai base akoi yamna section na koi khalhoba darkar woi kana gumba jati amakaptagi khanba party se masi kwai dagi henna dangerous soiba mayam akhang ai sing mayam na haibiri bani madudi communal haibse communal gi wakan haibse is more danger than atom bomb haina communal haiba wakan se yamna apikpa wakanda magi community amakaptagi se ai maitai ni aikoi aigi maitai khaptagi communal oiba khanba leader sigum se masidi aikoi bharat kumba jati makhan chuna leiba mafam sidi aikoi yamna section na mun khanba tai Deputy Chief Minister ga khangamna sakti pamadagi miyamda nataba oidaba wa kaya pangangang ba sakti pairingai da miyam gi afanaba tawba ngamdaba ngaihang haki oiba mikhal maya yauraga thorokpa political parties singna ngangba sapataraga saunungba dilaira dana nonungba fawi Manipur gi Chief Minister bu Nagaland gi Chief Minister na anti naga anti kuki ni haba wafam luchingwa ama oibagi magun chendaba wangangni makoidi agenda amata leitaba party oibana Kanglup amaga nusinahandraga khudong chaba launaba honabani election maya yauraga ngang sagliba mioi kya gi maraktasu congress ki machum chaba yaba charam laga chatkiba mioi kya yawi phongdokhi congress party da yauramaga congress party gi maang makai loina sukthokhaga thoraga sei bishi yauri ai lamna haidu samayan manipur praja sing loin khangi sakti da leiringai dana thabak tawba ngamdaba sakti da lay daragana opposition oi lay kan thabak tawba ngamgani lawba tangbu mayam se lay praja sing na kari khangani praja sing kari haira kadra bisi khajik tab su khalla ngam phaina ishona sin semi ngana na ba sin panhali mata gumna pangang ngam dara blame pang taw taw dana sas pang taw taw tan kari kanana Jingtam anida leiriba achawa amasung apikpa Kanglup singi marakta pau faudok naduna punna laiminaba asina lamdam asida emotional integration purapa ngamgani haina outer the Trinamool Congress ki mirep oiriba Trinamool Congress Manipur State ki President Kim Gangte na ngasi Langol da leiba maki mayumda pangthokiba mikhal gi firal chingkhapagi tharamda haikre tharamadu da Trinamool Congress Manipur State ki Vice President Solomon amasung district kayadagi lakpa luchingba singna saruyaki adumoinamak Trinamool Congress Party gi MLA amatai saruyaki de tharamadu da Vice President Solomona lamdam asigi miyam ga loinana sotaraba Manipur gi fibam asi fagadana na bahonagani haike Kim Gangte na Indian National Congress asi nomonomo gi fibam soksilali amaromda BJP na sarkar semgani hariba asi oithok loidaba wafamni
Center da Sarkar Sema Matamda Trinamool Congress na achoba thodang logani jing amasung tamgi manung hanjinba mafam kya da chatok sasin tawduna I paw fawdok naba ngamdaba asina achoba pal ama oihaliba asi ekoi puna lawthok naba honaminasi ichil inaw singi marakta khenaba thamdana nungsinaba hengalak matamda emotional integration purapa ngamgani haike Manipurda ahongba purak kadaba change purak kadaba di Kim Gangte and Manipur macha singni dang Trinamool Congress kana amatan su sarkar siamba ngamoy tinbiri ba egi itininaw mayam Manipurda ahongba purak na ba you are the most important person ngasi Manipurda ahongba purak pa si egi saruk yam chaw na lay hay ba si kanbiraga Egi, put kong oi biyu, jimna oi biyu, pangan pibiraga, ekoi, Manipurda ahongba pura laga lakadage. Kimgang te na bukara badi isorgi thogzana Manipurda ahongba pura kani. Outer oina BJP gi mirep oiriba Professor Gangumai Kamai gi Mikhal gi campaign ngasi Jiribam da pangthokre Jiribam gi Babu Parada leba supermarket mamang da pangthokba street corner me from asida hana MLA oiramba Henry Paute Jiribam BJP mandol gi president Rakeshwar amasung Naurem Ratan Susarya ki Professor Gangumai Kamai na BJP asi Kanglu naiba party amanate masi miyam gi party ni mang matam khara politics tagi lapthautuna laidik iduna leirure adubu national scholars singna India gi national service ta yauduna Chakhunaba Honabana Hena Fagani Haba Wafam Tamlakpadagi politics ta yauduna afaba khunai ama puraknaba honabani me pharmacy lorba matungda Jakura Dhor amadi Guwakhalgi mafam singdasu campaign chathaki Kolkata da leba Medica Super Speciality Hospital asi referral hospital oina Manipur Sarkar na sakhangle haina hospital asigi director Dr. Dilip Kumar Pahari na ngarang hotel classic ta pangthokba pawmi singa unabada phongdokre pawgi mifam aduda hospital adugi marketing and business development ke group president Anupam Suklana chungba miyoi sina sarya ke Anupam Suklana hospital authority ga Manipur Sarkar ga wari sanarba matungda hospital asi referral hospital oina sakhanglakibani Manipur Sarkar gi makha da leba government ke employees sing hospital asida layengba matamda khudong chaba kaya piba ngamlagani haike director Dr. Dilip Kumar Pahari na hospital asina Manipur yauna awang nongpok lamdam gi praja singda ana layengi lamda hena mateng pangna naba honaduna lakli haike Sajibu Jerau Bagaloina Anoba Chahina Lapada Kanglai Kunagi Yellow Fruit Jasing Amadi Malem Gimiamda Ethno Heritage Council Herikona Yafa Pausal Pidagli Sajibu Noma Panba Jerau Bagi Thorum Yumtong Kuding Harautayamna Pangtopo Obiu Tungi Wakal Isang Tana Harau Matoikana Awad Apalaitaba Akia Kang Poktana Tangdu Laitana Hingba Kunai Amagidamak Tony View Taromasina Mang the Lemba Kangluki Kenaba Wakal Pumba Tadokuna Amata Oina Nusi Janana Kanglup Naidana Puna Hingminaba Puraklasanu Natki Liningi Kenaba Pumba Tadokuna Ajepa Nusi Mari Amana Jena Pulasanu Amaromda Natki Oba Charba Torum Ama Oiba Sajibu Jerabu Financial Year Gaming that Suti Tarara Habasi Achumatawong Nate Financial Year Gate Tangai Fadrabadi Suti Kapugi Mahut Government Ki Employees Sing Hemamatam Tabak Shuan Badakari Akaiba Lebagi Sarkana Sajibu Jerabu Suti Adumok Uhenanaba Pambay Amatibu Heidi Sarmilabu Mahaki Kongjang Handotuna Congress Party the Yaunana Bahaki Hana Chief Minister Okram Ibobina Tangso Baitegi nomination file Tobonumit March Tankumatida Paumis in the Fondokiba from Adugi on a Tainabada Sarmilana di Mangwanda Chief Minister Na Equigi Party the Yauru Hana February Tang Marida Janimski Security Water Chief Minister Masamana Fondo Lamkihana Sarmilana Ngasi Paumis in the Paudom Cray Ngasi Lamfelda Leba CGM Infal Iski Kota Sarmilana Wafam Asi Paumis in the Fondo Lombani Tauramiva, do Mo, the Mama, Tippet Nang, do Cananta Media, Lina, for Color Nati, Uma Tad, what he had, he may have put a Sally Wabu, have a canary. I do not mana Kanu, but you won't wonder Rabanina, Mapung, the Aina to Haigiba, have to wait in the beginning of Mana Muchin to eat. Some even near CM Ivovina. Mana Haidi. Akhoi party da lao ek si lok thong na si nang yaw da di oi thu aroi nang yaw da di oi thu aroi Impal municipality dagi lok thok ti ba ka to dimang center na sya ya ba nati ado state mafum si de ka to ba have di oi anmai na hai ni hai ji
February 4 je asigi feeding hek loi ba dangai ri ngatang ngai ba matung ting tara ma khai mung ta ba dai da ne ba inspection lak matam da ne inspection hai ba je CM HCM RK Dorendra dumaksu naraga A6 ta lai ba adagi makhoi gi relative ama su A2 da lai ba adu gi sum visit lak ba ja ne ba adu kano sumaina ai sil chang ka dori khwa ka dori su ka sum ta hai ba khopa moina hana khangan ba su lai te ba adu samla sa sanga ye na taw kan da methon kano duna nursing superintendent duna haira adu thong du phalong hai ba phalong chang ha phane ba kala kana le ma ai masa khang de moi ahum mari minister khang yaw da ma minister yaw da khang de da ma gi mong du hai ba di mai relative ki ana bai visit ki mong da phalong na chat pa ma le ba tasina hai taradi hai badi mana aigi pungning si yang ba changi ma kanu ngam ma badi ma aigi khongjang je handu han ba ngam ma badi asawa ma gi election me ase credit ama oini haba sada lakpa duda hai badi mana phongdu ibungang seibdu ma di jam jam na ngangaga adu public ki ke noina chakhiba duda oi hadning da bado ada aina sum kachna leiramni aina pangangang ba chinthi bo oina thoning da ai puning da mu asigi awu athom ji engonda di kaisum thau da di amang atong su leite ba taseng hairaga di isona wayen janu khalle ba Maana makha taraduna Delhi da mahake hearing tawba asi hayeng tabani sarkar na fan leite haiduna hearing chathan triba asi nuaite haiki sarkar gi thawong asi mahake khongjang asibu national media singna miyam da khangan khigani haiduna thawoina sinba oigani haiki Delhi gi samon do taba da ko aina bondi amo wen lebe ai case ki ada trial sathab da ai samon involve tawning bado moina sarkana fan leite na adum subu puthokta buda aina legal gi oiba sumateng khara pamdana aina judge da hajabanda ada mana media da oina phongdu haina moto piba ada kano tawjabanda Iril amasung Imphal Turelgi isingi imai hanthakibadagi hanagumna ising marang kaina chingkhapa yadabadagi Porompat water supply Kanchipur Kurai Lai Wangma Minuthong amasung Kurai Sazo Lekai Jonal Reservoir na konba mafam singda ising marang kaina amasung chang naina piba ngamkhiroi Turel singi fibam fagalaktriba fawba miyamna ising dingna sizinabina ba Executive Engineer PhD number 2 Maintenance Division gi cherol amana khangali Directorate of Extension Education Central Agricultural University na Sinduna Field Functionary singi haitoi singthoiba hengat hananabagi Extension Methodology Training Program ama eroi sembada leba Central University gi Conference Hall da haukre numit kunithoi ni chathagadaba training asigi haudopagi tharomda Central University gi Director Research Dr. Maibam Rohini Kumar Director Instruction Dr. Satarjit Singha Nagra Dean Dr. J.M. Lystrom Director Extension Dr. M. Premjit Susar Yake Amada nangarang numidang nomaizing ching baruni lai khurumfam akoibada mayai ka bachinja ki mayokta changsin khiba draft ta yungo liter chamaga tare fagotuna mai thaduna manghan kre khongjang asi nongpok sanjambam khulen khuno khumbong sangsabi ki maira paibi ima ibel sing sanjambam khulen village development committee sada to makhalakai women's welfare association top sago sem pukri mapal women's development association oriental pioneer association amadi social athletic club ka punna khusam naduna changsin khibani Khongjang asida mateng panglakiba lai khurumfam gi akoibada leiba ahallaman club organization duty takiba Manipur police IRB commando singbo amadana thagapa phongdorokli Lemara mamang lekai da leiba ningthauzam ongbi ibem chaubibu nongmaina suduna aso apan nangan batana tana mapuroiba tomabu ke halamba lemram awang lekai dagi ningthauzam biren police surrender tawraba matungda sajiwa jail da leiba mioi asi ahakpa chairak pigadabani haina lemram mamang lekai da miyamgi mi pangthokre Communist Party of Philippines के New People's Army NPA के निफुमंगा सुबर एनिवर्सरी गमरी लेना ना Maoist Communist Party मणिपुर अमसों मणिपुर के Revolutionary सिंह ना सगोट पगल होइना ना Philippines के Comrade सिंह दा Revolutionary Solidarity उडले लोबसी की Secretary Publicity and Propaganda नोलन मेटे की चेरोल अमना NPA ना अचेपा खोंगफम गलोइना ना अनोबा Democratic Revolution अमगी माई पापा पुरकना नबा कथोपदा चिंगनबा लेरो हैबसी चेना थाजई मालेम की मियाम सूरी नोमनिबा अमसों नमथबीबा
furup singsu makhoi damak lebli amaromda handaki an kaina lup asigi luchungba sing fazin kiba aduna haithoi sing thoiraba amasung political gi mathau sanglaba Communist Party of Philippines ki New People's Army bu laksinda ngamloi asiguma fibam asida MPA na reactionary singi mayukta akanba lanjang ama chathagadabani fibam asida malimgi Maoist Party singna jungshinaduna Philippines ki miyamgi lanjangda sawalkadabani hairi Kakching Police Station ki manung chanba khoidum pat Thawbal khongi mafam amada fumduna thamlamba khusukulai kaya konithoi suba Assam Rifles amadi Thawbal commando na fagat pangam kre polam sing adudi let-out gun ama AK-56 rifles ama M16 rifles ama AK maru kunthagmanga M16 gi maru taranithoi SLR gi maru chamga taret kapthokraba case Tarahumdoi AK gi magazine ani M16 gi magazine ama bomb gi machak gram chamri ga yankhai detonator madfuhumdoi electronic detonator mari gram chani ga kumanga lumba gelatin nifuga taru radio set ama yauri Haukiba March Kuntarukta Haikak Mapal Makhalekai gi Tatum Chingda Saba UFO gi Sanglenda organization asigi members singna fuduna hatkeba Nongsum Mayai Lekai dagi Huirem Naba Hatpada Chenaba Sing Matik Chaba Serak Pigedavni Haina Mihar asigi matangda semkiba JSigi convener Ayapam Kawba Luwangna Fundorotli Manipur Press Club ta pangthokiba pawu mifamda Mahan Makha Taraduna Sarkar gi Maikai dagi natraga UFO gi Maikai dagira Matik Chaba Senfam Lekidabagi Imungda Pigedavani asiguma Mihar asi matungda amu hana thoktanaba Sarkar Dabani Fundoki. Hazami side the original, Dominic side the original, the Texas compensation behind the machine equity, Sin of Amjariba. Other than Lena, Sigumaba, we have been some terrible to go to Silam, the Muslim, and Makata, and only the Simus Rising. Other than Lena, Sagi, highly honorable heart table musing, Sajami, or members in Adusu. Me, Mahalu, from Toput and the Matiksa, Subsab, Madigiwayan, Washing a period of Madigi Dandido, Madam Matiksa, behind. State Excise Department na yungo liter lisingamaga chamang yangkai may thado na mahan kre lamfel patale by Excise Commissioner ki office ta pangthoki ba yu may thabagi tarongka mari leina na Excise ki Assistant Commissioner Joy Kumar na ngasi may thari ba using asi tongan mafam dagi chakiba tang kunmari dagi fagalaki bani haujik faubda lupa lakh ahum hen bagi yu may thado na mahan kre chakiba tang taruk tagi drive chatharak pada punna yungo liter lising ahum jamapan yangkai taruk fagatuna mahan kre ngasi su sengmai dagi Imphal tamna lakpa gypsy number MN1A5953 da yungo liter chatruka yangkai purak padagi fabangamle haiki Aikoina number of rates sathabacha akoigi 218 rates ni aikoina suspected area da koina phana na mohona base masigi manungda 155 ti akoin success hoy penalized we under akoigi liquor prohibition act 1991 akoi manipur gi chatne aduna hojik phawda ngasi thaga doriba 28 akoigi March ki sida thaga doriba liter sina liter samaga lisingamaga samaga yankhai oiba masi ngasi phaba ni lisingamaga sam yankhai se hayeng akoina alternate day report sina hayeng 29 saldami Thawbal Police Commando da Sangayum from Pulei Popi Amadi Marian Kong area da Thiba Humbagi Thabak Chathada da KCP Noyongi Muhammad Abdul Hasim Kauba Kader ama Fari Hari Mangodagi China na Saba hand grenade ama mobile handset ani Fagale Hana Police Department ki PRO na Thatur Pachirol amana Khangalakli Ramsana Contractor Office Assistant amasung Lab Attendant Logadoriba asi Ministry gi guideline gi wangmadanate haina Additional State Project Director El Nanda Kumar gi Cherol amana Singdorali Ministry na Ingnisani Taranithoi da Office Clerk amasung Lab cum Library Attendant launanaba khangalaki Ingnisani Taranithoi Tarahumdoi da amuk famsing asi Librarian Office Assistant oina onthoraki aroiba oina Ingnisani Tarahumdoi Taramari da Office Assistant amasung Lab Attendant haina olakibani Masibak State Government approved Taubaga Loinana State Implementation Society Ramsana follow Taubani Heidi Thawbal Achoba Bamon Leratagi Moranthem Ombi Lemopopom Ningol Monica Misigi Matang the same Kiba Jesina Missy Asigi case CBI the Sinabinaba Chief Minister the Taxon Craig case Asigi Asengba Kangdo Nabagi Damak Bikram Jitki Imu Manungi Lemhoriba Muising Fagalu Dabi Ani Asi Numit Mangani Fawi Manung the Tabak Oina Pangtok Trabadi Laliba Lok Sabha election boycott Tauba Thawbal District MLA Sing boycott Tauba Yauna General Strike Kogani Heidi
Haukiba tang kumangada ITI Imphal gi Ojanupi ama Makhori Metluba Mahiroi Lemapopam Judge ngasi Judicial Magistrate First Class Imphal West ke court puthokre loinana numit 15 police remand lokre Mapu court puthorokpa matamda ITI gi Ojasing amasung lekai miyamna maraleba myoi dandipyo haina dabi tawkhe yerum amasung nung langsilapodagi ITI gi Oja ama police na fajanke Haukiba tang kulumdoi gi numidangda Nambol Municipal Council gi Chokidar bu masagi tumpham ka maktada pripangni saktak chaba mamai khumduna changlakpa myoi kharana ahing chupa makhong makhut punsinduna tamthina furamba thawong bu Nambol Municipal Council gi councilor staff amadi ward development committee gi members singna yaningdaba phongdotuna Nambol Kaithel da wakan mefam chathakre khud hanbang ngamlaroi daba myoi amada chatharam liba thawong asi matungda amuhana tawbiganu office asigi maintenance fawba pubang ngamdriba asida kanaguma loop amatana makal kudingi demand tawbiganu hairi India ki tara taruk shibal Lok Sabha mikal URF na athingba komthokte athingba duma ngangna chakani haina lubasigi information and publicity secretary Sanajawa Maite gi cherol amana phongdoli lubasina lamdamasigi ningtam lalo lub taruki apunba korkom gi member kharaga sakhang maikhang naduna nangna lemina duna matam gi I pau pina duna revolutionary struggle semgali lubasina ningtam langi damak thenagada bapumba akiba leitana mayuk nagani lubasina India government ka warisana kibalaite wakal pandam leitaba chaningai sufam leitaba singna sem kiba lup nate lamdam asigi Manipuri furup mikha ponba ningtam nabagi taseng tasengwa ningtam lalolup ni hairi Congress ta merge tawba leite party asidagi chaning basingna atai party ta chakrabasu party asi adumak lehauki gani haina MSCP ki vice president Adim Panmai na phongdoli Manipur press club ta pangthopa pawi mifam amada Adim na makha taraduna party asigi central committee member taramanga lei party president yauna atai na chakrabasu mahang masa vice president women wing gi president general secretary yauna central committee the lady party asibu hena mapangal kakhat hanana bahonagani haiki party ki president na warep lauduna ayaba pikiba outer gi NPF candidate ta sagotpa habadu lengdana lady haiki pawgi bifam asida women wing gi bountia kaising amasung atai luchingba kaya susar yake ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯆꯠꯆꯈꯤꯕ ꯈꯔꯅ ꯆꯠꯆꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯗ MSCPꯗ ꯑꯀꯟꯕ ꯑꯩꯈꯣꯏ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯨꯃꯦꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤ ꯑꯗꯨꯅ ꯃꯈꯣꯏ ꯆꯠꯈꯤꯕ ꯑꯗꯨꯅ ꯆꯠꯆꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏ MSCP ꯑꯁꯤꯗꯤ ꯂꯤꯒꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯕꯨ ꯐꯥꯏꯠ ꯇꯧꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ MSCPꯁꯤ ꯀꯟꯈꯠꯅꯕ MSCP ꯄꯥꯔꯇꯤꯁꯤ ꯑꯗꯨꯝ ꯂꯩꯍꯧ ꯑꯩꯈꯣꯏ MSCPꯒꯤ ꯆꯥꯎꯈꯠꯅꯤꯡꯉꯥꯏ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯖꯒꯅꯤ Nakalamarumda MSCP ki executive committee na party asigi vice president Adim Panmai amasung executive member Bountia Kaisibu party ki mayukta thabuk tawbagi damak tanthole hari working president case Debabatana tharukpa cherol amada party ki directive ki mayukta makoina outer gi NPF candidate ki damak campaign tawba thengnare makoi ki thabuk thoram sing adugi damak March 16 maram piraknanaba pung 13 gi matam pikhi adubu matam chana aiba cherol pisilakhi daba maramna party dagi tanthopani hairi Hawal liba nahasinda library ki kanaba fanganana papanamda Infalis ki adaksha ke tombina uchekon takhok mapalda library center ama hangdopagaloinana center asi takhok mapal development association da sinakre library center kam market set khusinabagi thoram asida pradhan Anita Nauroibam video kairau bitra KH Chauba association ki advisory committee ki chairman Y Bhadra Susarya ke Anita Nauroibam na state finance commission award inglisani 313 gi makada lupa mangarom changna horok diba nahasing ahenba mahaimasing fangananaba center asi hangbagal loinana kaitheli mafam amasu oinanaba set asisu hapchinbani haiki ke tombina center asina akoibagi nahasing da ahenba losing piba ngamlagani center asida pauche sing fanganbagal loinana job center amasu hangdo haningi haiki Central University ki Director Extension Education Sindana Girija Yoktuna Self Group Chakhat Ananabagi Matangda Nomgi Baba Tahanba Mifam Galoinana Training Program ama Infalis ki Uyumpo Tapangthokre Taramasida Extension Education ki Director Dr. M Premjit Dr. T. Susil Kumar NG Thambalngo Susarya ki Paurabi ki Bom Pokhaibada Aso Open Nangkraba Myoy Mari Yauna Uyumpo ki Myoy Sinda Girija Macha Chamangasu Yantoki Director Dr. M Premjit na awang no pokta leba myoi chamagi manungda marifudi lawmini makoi kudimak sentok lehenbadi awabo egani haiki
Tha asigi kuntaruta Imphal West Police Commando na tongan mafam singda thiba humbagi thabak chathabada KYKL gi active member ohum fare Police Department ki PRO gi cherol amana fagalaba sing adudi thangjam basanta chahi nifuga taru apokwa lekhidraba Syam Kishore Sagolban thangjam leira Haubam Sunil chahi yankhai gani thoi apokwa Ibochau Singa mathak namara pamlekai mangondagi 9mm pistol ama fagale amasung atopa miwe aduna Tongbram Git Kumar chahi nifuga taru apokwa Gauramani Haubam marak kaisam lekai dagini Nakalamaromda Napki Police Team amana ngarang auto rickshaw amadagi ganja kilo chaniga konana miyo ani fare hari hauzik sanabagi pau Masigi sanabagi pauda Kurai Polo Club na Manipur Police Sports Club Team A bu maithiba piduna marisuba yankaitare suba Mountain Division Polo Tournament ke final changkre Manipur Horse Riding amadi Polo Association asinura Imphal gi mapalkang chebungda team tara marina saruk yaduna chathariba marisuba yankaitare suba Mountain Division Polo Tournament ke ngasi sana kiba ahanba semi final match ta Kurai Polo Club na Manipur Police Sports Club Team A bu panjal manga ohumda maithiba piduna final changkibani Kurai gi panjal sing adu L Thompson na Ahan ba amadi ahum subas chakrada panjal ahum chanke POG na ahan ba amadi ani subas chakrada panjal ani chanke Manipur Police ke panjal singadu S Bimol na ahan ba amadi ahum subas chakrada panjal ani chanke atopa panjal aduna S Somorji na ani subas chakrada chanke hayeng ani subas semi final match ta Tekcham Polo Club Team A amadi Manipur Police Sports Club Team B ga sanagani First led Dr. L. Vegachandra Memorial Invitation Football Tournament ke final da SS Singzamai amadi Trukpu Nambolga sanaragani Imphal West District Football Association asinduna thamai bangi thau ground da team nipana saruk yaduna chathariba First led Dr. L. Vegachandra Memorial Invitation Football Tournament ke ngasi sanakiba ani suba semi final match da Trukpu Nambolna draw kwa kaithelbu goal penalty da maitiba piduna final changkibani team animangna normal time da panjal amamam chanaduna draw chapadagi kick from penalty magna decide tawada Trukpu Nambolna draw kwa kaithelbu goal tara taruk tara manga da maichiba pk tournament asigi aroba match tha asigi tang kuntra ge nungthilpung amaga minute kuntra chapa matamda sanagani Uttar Pradesh ke Jivandip Education Institution Varanasi da March ki tang kunithoi dagi kontare fauba pangthokiba nifumathoi suba sub junior national and interstate carom championship ta Manipur ge Atal Saikom na sub junior cadet boys ta gold medal lawle hairi Anisuba Lisu Junior Boys Invitation Soccer Tournament ki mapu Lidu Team A na oikre Lilong Young Social Service Union Lilong Bazar na sinduna Lilong Konong Lapak ta chatharapa Anisuba Lisu Junior Boys Invitation Soccer Tournament ngasi loisin kre loisin bagi tharomda Lilong Naga Panchayat ke Chairperson W Bankim Chandra Lisu ki President M Surendro amadi atai councillor kaya susaru yake ngasi aroba numike sana ki bada Lidu Team A na Lidu Team B bu goal ahum anida maithiba PK winner oraba team da trophy Loinana Lupalising mga runners up tarba team da trophy loinana Lupalising ahum amadi tournament asigi best scorer NFC Naran Konjin gi GS Jugesta trophy loinana Selgimana Thoromapu singna kusinaki Ani Suba Jeno Corporate Football Challenge ki final da AFC amadi Blackberry ga sanaragani Heroes Foundation amadi Tafaspa Tavungkhong na sinduna Tafaspa ground da mamang thagi tang kumathoi dagi team nifuni thoina saruk yaduna chatharakiba Ani Suba Jeno Corporate Football Challenge ki ngasi sanakiba anba semi final match da AFC na Ekwa Dubu goal ani sunoda maithiba piduna final changkibani AFC gi goal singadu ti maringmaina ahanba amadi ani suba half ke tarataruk shuba amadi yankamathoi suba minute chanke ani suba semi final match ke sanakibada Blackberry amadi Endeavor normal time da goal amamam chanaduna draw chapadagi kick from penalty magna decide tawada Blackberry na Endeavor bu goal mari ohumda maithiba PK Tournament asigi aroba match tha asigi tang kuntra ge nungthilpung amatabada sanagani Manipur Handball Association gi miyeng makhada Chajing Youth Development Organization Lilong na sinduna ngasidagi organization asigi handball ground da team taram doina saruk yaduna tare suba purei lomba Handball Open Men's and Women's Tournament Haukre Hodopagi Taronda Janimski Assistant Professor Dr. K.S. Deva Amukogi Vice President W. Gonendro Mr. World Title Fanglaba Arambam Bobby Amadi B.R. Carpentry Gi Proprietor B. Rameshwar Sarmana Tharomapu Singoina Saruyaki Tournament Asigi ngasi sana kiba ahanba nupi gi best star host team
Sidolna LWYC Thawale Sangthem Wang Matababu Gol Taranipan Tarukta Maithiba Pikre Tournament Asigi Nupagi Sanakibada Thawal College na host team Sido team Ebu Gol Kunmari Taramapalda Maithiba PK Nupiki Hayang Ahanba Ground da Manipur Police Sports Club Amadi Citizen Club Sevem Lekaiga Sanagani Nupagi Anisuba Ground Oina Sidol team B Amadi Citizen Club Sevem Lekai Ahum Suba Ground da Manipur Police Sports Club Amadi YLK Chingarega Sanagani Suba ground da Nupigi Sidol Amadi YLK Chingarega Sanagani Manga Suba ground da MRC Jazing Marenkong Amadi LWYC Thawale Sangthem Wang Matabaga Sanagani Bihar की पटना दा यूनिट कुमरी ने सरुक यादव चथरीबा तरातरे सुबह जूनियर नेशनल सेपाक ताक्रो चैंपियनशिप की नुपी की सनक की बता मणिपुर ना दिल्ली बुसेट अहुम दा माइथी पीक्रे नुपा की सनक की बता मणिपुर ना हरियाणा बुसेट अहुम सिनो दा माइथी पीक्रे Naurem Youth Volleyball Association Naurem Mayai Lekana Sinduna Mathang Thagi Tang Anidagi Naurem Junior High School Ground da Ahanba Intervillage Volleyball Tournament Pangtholagani Saruyanimba Club Association Singna Tha Siki Tang Kutra Mathai Faubi Manungda All Manipur Volleyball Association ki office laktuna akupa marol khanglabi yagani hairi All Uchekon Cricket Association Laikol na Sinduna Mathang Thagi Tang Manga Dagi Association Asigi Ground da Ahum Suba Khana Chauba Trophy Tennis Ball Open Cricket Tournament Pangtholagani Hairi Sedo Mayang Infal Thana Awang Lekai na Sinduna Lekhidraba YI Mamadi Surchandra Dingsing First Years Cup Manipur Veteran Football Tournament Tha Asigi Tang Kuntra Dagi Tomchau High Secondary School Mayang Infal da Pangtholagani Hairi DSA Sadai Hills Kampopida Mathang Thagi Tang Anidagi Tarataruk Fawa Pangtokadariba Football Development Program da Course Oinaba L Devachandra Amadi N Deven Khadle Haina Amfagi General Secretary L Jyotimor Roina Thadrupachiro Amana Khangalali Tha Sigi Tang Kunmari Dagi Kuntaruk Fawa Siv Satrapati Krida Sankul Boxing Hall Maharashtra gi Pune da Pangthoki Batare Suba Senior Men's National Bodybuilding Championship Amadi Ahanba Men's Sports Physics National Championship da Manipur gi Mahut Sinduna Saruk Yaruba Nomaithem Sarbo Shingana KG Humbudra Manga gi Kanglupta Gold Medal Amadi Samurai Lapam Siam Sarmana KG Chamagi Mathagi Kanglupta Gold Medal Fanglakle Ngasi gi ba ingasai pau pizari ICAR Lamphel Patagi Fangba Pawi Matung Ina Ngasigi Kwaidagi Saba si degree Celsius Kunipan Dasmik Nipani Kwaidagi Ingbana degree Celsius Taratareni Nungsita Yawe Ising Manilgi Chang Ayukta Chada Umudra Mapan Nungtildana Chada Nifuhumdoi Nungjugi Chang na millimeter Sunyani Luis Lokdamaru Pawmukana Pizari Kanglup Naiba Madi Kanglup Amakaki Khanba Political Party di Atom Bomb Dagi Hena Sati Haina Chief Minister Okram Ibobina Fondokre Manipur da Khundaminari ba Kanglup Masagi Marata Pau Faudo Madana Puna Leminarabadi Emotional Integration Purapangam Haina Kim Gangte na Fondokre Amadi Kurai Polo Club na Manipur Police Sports Club Team Ebu Maithiba Piduna Marisuba Yafaitare Suba Mountain Division Polo Tournament ki final Jankre Nasigi ISTV Pizza Pau Matas Sinjari Ming Tabrib Sumukana Kurumjari